State Police ta Aphaba makhalgi Khutlai Paihandanaba Kuki Gildov COTU na Wakatlakpa asimak na makhoi asi Manipur Thugaiba pamba shing haibadu Mayek shengna takle haina RPI Athawale National Secretary Maheshwar Thounaojam phongdok-khre wafam asi pangai yandong Mayek miyamna mahak okpagi thoram amada mahakna phongdokkibani thoram aduda Maheshwar Thounaojam na hai laibak asigi Yelhobi nattaba mapan lebaktagi naronda changlakhiba Kuki singna yelhobi khaktana phanggadaba right sing phangbadagi makoisu right tanba yai haiduna haidingba hairakpa amadi tawningbada tawrakpa asi yamna laibak thibani Kuki sing body ama oiriba COTU na haidingba amadi tawningbada tawbada laingakna tumina leishilaba asi tawbikanu makoigi mathakta yade haiba ama khanghanba tangai fade haina mahakna makha takhi State Police Force ta nomai Aphaba bibiga luone mo ngaure choiro lole mo sena harabada mo kai ngangur phangdi phallaroi da pandam do kai phallaroi damna mo kari ngangur khangdrabani na mo choiro lon ma hore bozi ya adu kai do ngangi do so ya sum tawgi bina tho aduna makoi de ya de na khangan ma thau tai rozikti Taramna okpagi thoram adugi manung chana Maheshwar na lauriba thodang singthaba oina Khurai puthiba Khurai lamlong salanthong Khurai nongmai them leirak Khurai hekrumakong Khurai khomidok amadi hautalgi ima ibel singna lambida taramna oktuna puning thogatke